Hauzik lamdam masih thok leba irang asina maram orega Kuki singa landar kwadagi Moreh da leiba ngamdaduna lanjen na khraba maitai singa naileramba yum amasung dukal sing ngarang mafam adu leiba Kuki miyamna lut tawba amadi mai thaba thugaiba sing mai thabak chathakhaba matungda thodok adu senabani haiba mioi tarak ni thoi Manipur Police Commando amasung Assam Rifles kamuna fagat khibani adu fagat khraba mioi sing adu ngasi nungthen PR bolda Thadohre haire Moreh dagi phangba pau amagi matung inade hairiba mioi tarak ni thoi adugi manungda mioi nifal amana police station da thamlaki aduga mioi mari amana Assam Rifles game da thamlaki bani haire mioi taragni thoi adu ngasi nungthil pungmai makhairom ta pa matamda Moreh police station da punna thambag loina hairiba mioi sing adu matungda amu hanna tawholroi amasung tawjeroi haiba wafam pirakpadagi makhoi taragni thoi mak PR bolda thadokki bani haire hairiba mioi taragni thoi adu thadokpa matamda ISTC KSO amasung Kuki Women's Union and Human Rights ki rusing masing yaw Lusingba singyao bugalorena hairiba imung manungi mioi singa pusin naki haire sedek asida hujik Moreh Police Commando ikangmuna ayuk nungthil amasung numidangi matam pumbada Moreh da pamda thok sing thoktanaba ngak senbagi thabak hojik kana sangsilli haiba pau amusu haire nakal amolomda ngasi tongan ba security force ki ahenba security force kaya su Moreh da sangsilakre maram aduna ahenba security force na hojik Moreh da pamda thok sing thoktanaba akoi akanba sin thawang lokhali amolomda mafam deploy toriba CRPF BSF amasung Assam Rifles ikangmuna su tongan ba Moreh ki border area singda nungdam numidangi matamda patrolling power septuna session thawang locally haire आप करो तो हमें करना तो मारो 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 चिल्ली 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 आगे माता तेरे का हमने माता Vậy